Thoram tabiram libasing taram na oksari kurumjari. Kudol tamjari sangai quiz ki satruk tarahum doi subatangkak. Ahan basi sangai quiz satruk tarani toi subada hangzaki bawa hang singa do pakum galona na amungtang ningsing binakisi aduga kana asum bapaw kumhaiba tamjarake masigi matung tangkak sigoy bawa hang sing hangjarake. Sangai quiz satruk tarani toi subada hangzaki ba ahan bawa hang adu. Captain E.W. Danna Magi Gazetteer of Manipur 1886 ta Imphal gi pak saubasi north to south amasung east to west si kaya ni haina irambage. Wahang asigi asumba paukumna E.W. Danna irambagi matung inna Imphal gi pak saubasi north to south si 6 mile ni aduga east to west na 4.5 miles ni. Anisuboy na hangjakiba wahang aduna. IT Ministry amasung WhatsApp anigi marakta updated privacy policy gi matang de issue ama lirikli. Ministry na WhatsApp ta legal notice pigani haiba yauna warning tawkre. Wahangdi WhatsApp na device amadagi kari hardware information sing collect tawbage. Wahang asigi asumba paukumna WhatsApp na device amadagi hardware information collect tawribasi battery level, signal strength, app version, browser informations, mobile network connection information, phone number, mobile operator amasung IPS hairibasing asini. Wangsing asigi damak paukum thabirak tuna saruk yabiki basi punna miyoi humputra taruk ne ahan basi makoi gi maraktagi wahang animaki paukum sumna thabirakiba miyoi sing thamjarake. Rajkumar Nikesh Singh moirangko makhalok laubung Imphal West dagini Sangaitel Road Kasikul Mayai Likai dagi Ranbir Maibam Kundrakpa Makhal Likai dagi Lotika Saugaijam Kalasan Public School Phumlok dagi Fizam Sarama Sungloibe Delhi Cantonment dagi Laisram Rajendran Kaksing Turel Wang Maning Thaupareng dagi Ganguli Moirangthem Phaknung Makhal Likai dagi Santos Wahingbam Taurem Yaifabi amasung Taurem Yaifaba Kairau Bitra Makhal Likai dagini Kaksing Sumak Likai dagi Rankumar Khetrimayum Kaksing Phoksupat Likai dagi Nongmaithem Elisa Devi Moirang Sribon Laikai Pukri Asobadagi Irengbam Bizando Mangangsa Kairau Bitra Makhal Lokrakpam Laikai dagi Lokrakpam Subol Koktruk Maning Laikai dagi Ningthaujam Maijau Singh amasung Ningthaujam Radha Devi First MR Family Line Campus Imphal dagi Ningthaujam Marsika Sanu amasung Ningthaujam Mananda Elias Vidyananda Singh Koktruk Indira Housing Yaifakol dagi Ningthaujam Korau Sanalemba Obam Marak Kaisam Laikai dagi Khaidem Vidya Lakshmi amasung Khaidem Ras Lakshmi Kabam Chumbrei Thong dagi Mayengbam Sophia Hairiba miyoi sing asina wahang animaki paukum sumna thabirakiba miyoi sing ne ahanba wahangi paukum tamak sumna thabirakpa miyoi sing di yaudre anisuba wahangi paukum tamak sumna thabirakpa miyoi sing na pasoi part 4 lai haraubung manaktagi hizam azem sing tagyal khungban mayai lekai dagi Asom Mission Maitai Wangu Mamang Sabal Sagolambi Laikai dagi Thogdam Sundar Maitai Minerva Public School Punjab ta tamliba Moirang Angkalawai dagi Mangal Singh Lentoibi Laisram Wangkai Pukrambam Lerak Imphal dagi ne Moirang Angkalawai dagi Diligent Public School Moirang ta tamliba Dipak Singh Purampat Sutek dagi Anjura Nabir Arabti Awang Laikai dagi Kundrakpam Lansen ba Maitai Arabti Awang Laikai dagi Amukasuk Kundrakpam Manilai Masanu Langthabal Purama Khong dagi Laifrakpam Laki Thawala Thokpam Makha Laikai dagi Akoijam Ghaneshyam Singh Langthabal Lef Maya Laikai dagi Seram Sana Hekpi Sabungkok Awang Laikai Imphal Istagi Sagol Sem Priti Sanu Rosan Laisram Khangabuk Masnam Laikai Patu UIC Playground Mamang dagi ni Kamal Konthaujam Thiam Konjan Saman Singh Laikai dagi Aslata Taurem Khujuman Mamang Laikai Western Palace Kamphal Imphal Istagi Jeshi Haubam amasung Kelvin Haubam Aibam Malemngan ba Maitai amadi Thoi Bisanu Iram Sipai Awang Laikai Imphal West dagi Iram Sipai Awang Laikai dagi Amukasu Aibam Jetian Khangan ba Muhammad Manzar Makak Mayum Lilong Kunog dagi Matang si ahan boina saruk ya birakpane Haurebi Awang Laikai Lampak Asoba Manak dagi ni Wisdom Yumnam Matang da Langjing Asoba dagi Khoisnam Nagasaki Sanu Khongman Jonpur dagi Krishna Kumari Okram Sanasam Len Singjami Okram Laikai dagi Karak dagi Artist Sanu Karak Tomal Makong dagi Roman Maitai Loitang Kunong Maning Laikai dagi Maibam Yohen ba Maitai Sagolban Tera dagi Somendro Oinam Tongram Nongpongan ba Maitai Karak Mayai Laikai dagi Irengban Mayai Laikai dagi Melody Senjam Pasoi Patpur Lai Haraubung Manak dagi Hizam Azem Singh Thoksom Rosni Devi Gari Awang Laikai Singjame Okram Laikai dagi Nirjan Sanasham Mayang Imphal Bengun Maning Bengun Gate Manak dagi Muhammad Sajid Dolai Pabam Huidrom Awang Laikai dagi Huidrom Gita Devi Thangmaiban Sinam Laikai dagi Sinam Naun Kesor Pasoi Patu Irom Pukri Mapal dagi Irom Binod Kumar Singh Yang Thang Mamang Laikai dagi Pantui Hisnam Momosa Sarang Them Waheng Kuman Mamang Laikai dagi ni Sagolban Kamnam Lerak dagi Mitlaubi Kagempali Pankha dagi Kaithelakpam Veronica Bijan Kumar Fizam Sekta Makha Laikai dagi Kainok Thongthak dagi Malesori Konthaujam Thiam Konjin dagi Konthaujam Tombi Sambai Makha Laikai dagi Nilando Maibam Rising Sun Dresses Thangmaiban Thau Complex dagi Thiam Rajendra Luwang Hairiba miyoi sing asina anisubu wahangi paukum tamak sumna thabirakiba miyoi sing duni
Sangai quiz leptana saruk yabiduna paukum thabirakpa thoromasiu mapung phahan bibada sobu thodang lobiri basing tobimal khangba utsari thagatsari sangai quiz leptana saruk yaba episode khuding maki paukum amadagi tadana chumba miyoi singi marakta lottery ocharaga tha amagi lucky winner khanjabane amagi lucky winner mathang thagi ahauba nongmaijing nimita sungsoi soidana laukthokjagani aduga hairiba miyoi asina lelong chajing marin khongda leiba leisangtem vision carpentry works ki proprietor leisangtem vision is sponsor toba prize adugi mapu oigadabani Hojikti sangai quiz chatruk tarahumdoi suba masina lucky winner otnabagi aroiba haidi thasigi aroiba wahang oigadoribani sangai quiz chatruk tarahumdoi subagi ahanba wahangda British singna pusalakiba modern games singi marakta football hairiba masana se British Indian sepoi singna Paltan ground da sanaba hokki Paltan ground hairiba si kadai dano Johnston school dana masana si kanana hudok kibage wahang amukana ningsingjari British na pusalakiba modern games singi marakta football hairiba masana se British Indian sepoi singna Paltan ground da sanaba hokki Paltan ground hairiba si kadai dano Johnston school dana masana si kanana hudok kibage Anisuba wahangda comorbidities leiba aduga mild symptoms leiba COVID-19 gi anaba singda antibody cocktail treatment hokre masida neutralizing monoclonal antibodies yauri masi karino masi karamna shembage wahang amukana ningsingjari comorbidities leiba aduga mild symptoms leiba COVID-19 gi anaba singda antibody cocktail treatment hokre masida neutralizing monoclonal antibodies yauri masi karino masi karamna shembage hangjariba wahang singsigi paukum Matangi lakadori batha haibadi jun thagi tang manga phabugi manungda aikoi de yohanbirau email oina paukum thabirake haragana aikoi gi email id sangaiquiz@gmail.com asida thabirau aduga paukum jing Facebook Messenger gi kuthang de inbox tawbirake haragana aikoi gi Facebook page All India Radio Imphal hairiba sida tawbiro ngasi goi nadi paukum thabiraktuna saruk yabekiba amari thorum tabiram libasing sangai quiz na amuka hanna thagatsabaga loinana khurumjari Thank you.